Ngashigi oiba tongan page kharagi poseng collection tawdringai mangoinana nungthilgi pawsegi sefong ama oiriba Kangleipak ki mairadagi thamjagi amadi video asibu meng tabiriba punamakpu taramna okchabaga loinana loktak mapaw updates ki mekaidagi ikai khumna butchari huranma matung mairingba oina kuki terrorist sing takthoknaba kumbing operation Chathaduna Uyok sing the Central Force sing Leiba Houkhre hairi Imphal East District ki Lamlai Assembly Constituency ki manung chaliba thamna pokpi santi khongbal sana sabi sabung ko khunou amadi sabung ko khunjau hairiba mafam asi kuki terrorist sing na yamna toina bom basung nomai kapsilaktuna landarakle haibasi kanglabasu ngasi phawba Manipur lengak ki mekaidagi kuki terrorist sing gi laipam kanglabasu takthokpagi thabak Chathaduna leirakhibani adubu mang takpa loiraga wakhal tarai huranma matung mairingbagi thabak oina ngarangtagi hauna kuki terrorist singna khulingduna leiriba thamna pokpi amadi santi khongbal kan nakna leiriba Uyok sing hairiba mafam asida combined force ki kangbu jangsinduna kombring operation chathaba Houkhre hairi ngarang ayuk pung 9:30 rom tama matamdagi hauna BSF CRPF amadi Manipur police ki apunba combined team amana mafam aduda jangsinduna kuki terrorist sing takthoknaba thabak hauki Khongjang aduda Imphal East District Police ki Additional SP Manaupi amadi Hero Jitna Luchingduna operation adu chathaki combined team gi kangbuna Uyok sing hairiba mafam asi asamba lambida sangsinaba honabada masing yamlaba kuki nupi sing thoraktuna go back Central Force haiba kholaw lauduna thingnaba honaki adubu athingba adu nongkhaiduna combined team gi kangbu mafam adu changsenki Pau asina hai mafam aduda sangsinba matamda kuki terrorist singdi mafam aduda leiramdre adubu makhoina mafam aduda saramba bunker ama ani ahum saduna leiramba thengnaki loinana bunker pareng adu samdana tunnel tawduna chathok chasin tawraga pak tharaga nomai kapa yanaba samlamba thengnaki hairiba bunker mari asi hojik BSF ki kangmuna ngasidagi hauna leshinba Houkhre makhatana ahenba security force sing Uyok sing amadi thangnana leiriba chingsang parengda central security force sing thomjinana ba semsaba Houkhre loinana hayengdagi hauna JCB sizinaduna BSF ki laifam semnabagi thabak paikhalagani hairi ngasidagi hauna Uyok sing de leiba Houkhraba BSF personal sing gi chana thaknaba polam sing lamlai AC gi MLA ke S ibom chana sinlangbagi thabak sathari hairi paw asina Uyok sing da command force ki kangbu laishin khiba aduda mafam aduda leiramba kuki terrorist sing hojik sangrang tuisin phaimol hairiba mafam asida kumtharaktuna laishin khre haibagi pawsu khunja singna khangmangam le hairi maduna nauna kuki terrorist sing na hojik laisili hairiba mafam asida combined force ki kangbu sangsinduna makhoibu phaganam amadi takthoknaba honadrabadi makhatana nomai kapsinduna maitai khulsingda landarakpa yabagi chingdaba lei hairi amaromda hajik yangang pokpi bazarda pakai edonggi imaibel sing ahing gerektuna leiri hairi Makha satharakpada tongan page kharagi post sing collection tawduna thamjage ahan moini hi yaikhomba news side page sigi post amani khalokhotjaraga miyamda lanthokjari National Highway 2 da lamdam asigi tangai fadana nomada sangdraba yadraba potchai puduna lakpa gari chani hairiba lambi asida panba yauduna pusilakre Manipur district punamakta pamdaba thodok thoktanabagi damak Chingd amasung tamda punna checkpoint chamaga nipan hangduna achan awang sing check tawbagi thabak sathakre haina Manipur Police Control Room da thadorokpa chirolamana khangalagli pesa simaki makhatana sankhai tungkhai tawbada chenabani haiba aina thingkraba lalawlu pripaki active cadres ani police na Imphal West District ki manung sana laiba sangai porong mamang laikai dagi pagatkre hairi Police na farami ani adudi laisang thep Napoleon Maitai sahi kunthraga manga abadi thoksom amujaw sing sahi kunthraga da kawi hairi makhoi ani dagi mobile handset ahum Demand letters taragani toy amadi 4-wheelers gari amaga pagapagable hairi makhatana Technopal district ki manung sana laiba Saibon Village ta security gi apunba combined team amana thibu humbagi thabak sathabada khulai paiba singna lotchenduna thalamba oigani chingnaba magazine jawba .303 rifle ani trap bore single barrel gun ama pampi gun ama IED S-taret hand grenade manga pampi maru manga detonator nifu kapayari be maru humfu mine detonator ahum Motorola radio set amaga loinana charger manga pagat pagable hairi Surachandpur district ki manung sana laiba Maulam Village ta security gi apunba combined team amana thibu humbagi thabak sathabada kulai paiba singna lotchenduna thalamba oigani chingnaba magazine jawba Incharge Excalibur ama magazine jawba 9mm pistol countryman ama magazine jawba single barrel rifle amaga loinana kapayari ba Incharge maru ahum
ahum pagat pangam le hairi makha satharak pada AT General Headquarter gi PRO oina thaupu biriba Rubin mangang khoirak pangi PS tagi post amakak lakot charaka thamjigi lak tara manga muk leiba sida nupa lak nipan mukti leiramgani masida leibak ki damak thamoi sengna tholakpadi lak ama phawa natte loina konchilasu thina ngangliba karemnariba arambai asi yawbada tongjaba ani lei madudi amana soinaiba punchi oina hinghauba ani subada asiba hakchang oina nauriba inaw asi yeknaba mayoknabada leikhidabani aduna karemna birakanu wa ngangbada thabak tawbada hunbirakanu aikhoi khangma ngamde sida baptana si madugi reaction apabo oiroi maramdi aikhoi miwa ngangliba nakhoi gumba mirem oide haiba wapam phongdokli makha satarakpada ngasi 30 December 2024 AT gi Luchingpurel korongamba khuman gi Mapok Numit ka mari leinana blood donation camp ama pangtokadori mafamna rims lampel sililang libana AT General Headquarter gi mobile team AT General Headquarter gi medical team amadi blood center rims ne hairi mayamsu saruk yabiu haiba wapam phongdokli makadana AT gi Luchingpurel na phongdokpagi matungina aigi ipok numitta isil inaw mayamna thaujal pibirakpagi damak ikok non ekai kumnazari handak lakadori ba sai sidati aikhoi maitai asi yamnong si sanaba lingjel amana ama oiminasi hairi makha satharakpada Kwakaithel 360 hairi ba page asigi post amani khaklokotchagi halal finance ki investors singi pibam thokpa pithokna ba hairu bada company asigi chairman na mi nektuna furakle hairi makhatana translate oina moi asom saibol tuisin chara sabi lamkhai noi kapna kiba matung operation tawnina haibaduda ima singa yaroi haina mungnarambadu nakal ani wari sanaraba matungda leiramba bunkers makaidu adugi bunker number 1 di sipaina laikhrani aduna aikhoi lambi leitre bunker asi sidokpa tabani haibani haibo wafam translate asida phongdoli makha satarakpada aroi boina koingamba khuman hairiba PS asigi post amakak lakhotcharaga thamjigi aikhoi gi ikai khumnajaraba AT gi advisors singi duty di aikhoi na leiriba nungsiraba ningtham nungzu animakta pothagadoriba segairaba aikhoi gi yum amabu semjin sajinbani masigi damakta matam punamakta AT gi advisors singna apunba nungsinabagi lambida amatta oina leptuna Central Military Police Assambida CMP kauba matik charaba thaksi kasi loning thina khanglaba lanmi asigi miyam amadi AT gi lo ngaktuna chaminanaba AT gi ahanba CMP BN ama likhatchabani aduga aikhoi AT gi leibak yamna phabadi aikhoi AT gi advisor singi marakta matik charaba miyoi kaya yorokpa asini adubu amaromdadi aikhoi maitegi yeknaba oiriba mitop singna amuksu thamoi yamna kairibasini adubu matam punamakta aikhoi AT tumina penthok khak leiba yade leijade maramdi yeknaba singna matam punamakta maitaibu muthanaba thaoina lumduna tanja launaba ngairibani aduna aikhoi gi yeknaba kudimakna yenakha lukhada kangkhada phamungda lumduna aikhoi maitai kari tauri kari taude madu munna yengduna thiduna yengli khangminasi madugi manung channa aikhoi AT kaidori thiba lepte makhoina aduna aikhoi masel ge marakta makhoina hek chingsep thari tattana aikhoi bu lon amadi phongna singnari apunba mapangal kanba maitai aikhoi gi ariba amatta ngairaba lanmi AT bu muthat paibasi makhoi chauba mai pakpani pandamni khalibani adunani aikhoi maitaina khitang soibada AT nani hekta haijiliba amadi tainaribani adunani AT na yeknaba masak munna khangna thabak tawribasi tensionjari aroibada loiba phawba pabiduna like amadi comments pibirakpa oza sing isha sing pudumakpu hanna ikai khumnabu uchari yaiphamina rasi haiba wafam asi thamjaraga ngasigidi matang saida lusinjari